अहानबा मक्तदा ngasiगी अखोगी डायमंड रेडियो न सिंजरिबा ngasiगी अहानबा सुमांग फेस्टिवल असिगी सुमांग लीला फेस्टिवल असिगी ngasiगी अहौब नुमिता सनाले पाकना चोंग आर्टिस्ट एसोसिएशन गी लीला अमा खुदुल जननबगी सेम साबा होजिक हौख्रे लोइनना थौरमसी अखोगी मणिपुर स्टेट सुमांग लीला काउंसिल ग लोइनना कोलैबोरेट तौरकान पांगथोकजबा अदुगा अखोइना मियामदा थुदो हिंदोनसु अहानबदा खंगनजखरे मदुदी इबोयामा सुमांग लीला संगलेंद चही मदा अखोगी हारिबा फेस्टिवल से अनिरक पांगथोकपा लोइनना थौबाल डिस्ट्रिक्ट अहानबो ओइना पांगथोकजरिबनी अखोगी लोजिंगनुयादा लेबिरिबा मयामसिना हारिबा सुमांग कुमै असे करिनो लीरबा प्लेटफॉर्म असिदा अखोगी मियाम हुपना इमुंग मनुंग पुने येंमिनबा याननबगिदमक्ता अदुगुंबा अहानबा चांगयेंग अमा ओइना तौजबा अदुगी थौरमदुगी मखा जाथजरको ओइना ngasi अखोगी मणिपुर स्टेट सुमांग लीला काउंसिल गे लाइफ टाइम प्रेसिडेंट पीएस गुणचंद्र शर्मा अखोगी डायमंड रेडियो स्टूडियो द लिंक्सन बिदुना लेरे मसिगिदमक्ता ओजा अहानबा डायमंड रेडियो गी माइकेदगी थागचरी अदुगा अखोगी सिगुंबा सुमांग लीला फेस्टिवल अमा कक अखोनी इम्फाल दा सुम तौबसिदा अखोइना मफम होंगा सुमाइना तौरपगी वखलोन सिदोजा पुनिंगदा मसि करी लेबियोजा मसी यामना नुंगाइबा अदुगा याम चौथोकचनिंगाइ ओइबा थौदोक अमनि हाइना थमजगे मरमदी मणिपुर स्टेट सुमांग लीला काउंसिल ना सही मगी मनुंगदा फेस्टिवल सि अमुक खक्तंग पांगथोकजबनी तसेंगबदी अदुबो हुजिक अखोई सांगाई इंटरनेशनल फेस्टिवल से लापदगी सांगाई फेस्टिवल अमगा सुमांग लीला काउंसिल अमसुंग मणिपुर गवर्नमेंट ना पांगथोकपिबा अमगा फेस्टिवल से अनी खक्ति सुरे अखोइना हानदगी मंगजबनी मणिपुर की लेदिबा डिस्ट्रिक्ट पुनमखिदा चटना सुमांग लीला फेस्टिवल सि पांगथोकसी मसी फेस्टिवल सि पांगथोकपगी पांडमदी अखोइना थमजरमबदी सुमांग लीला प्रमोशन तौबा खक नतना अखोगी प्रोपोगेशन तौबगी प्रिजर्वेशन तौबगी असिगी ऑब्जेक्टिव सिदा पांगथोकसी एना अखोइना खन्नदना लेजबा पांगथोकपा ngamdadna लेरम थबकतो डायमंड रेडियो अदुगा अखोगी कैनोसिना सिनबी लांगबीदना सुमांग लीला काउंसिल का कुचमनदना पांगथोकपिरपसे मणिपुर की दा नतना अखोगी सुमांग लीला की ओइना आफोम सिगोनी याम लाइबक फबा थौदो अमनि एना थमजगे याम नुंगाइजौ जादुगा अखोइना सुमांग द उगिबा लीला मौंग खरगा अखोगी होजिगी स्टेट अखोगी मणिपुर स्टेट सुमांग लीला काउंसिल सिनबगा मसिदा उरिबसि कोई फैजोम सेतना खोतना कोई ग्वास का तौबी मोंग अम हाइथरेको जा मसिदसु तौबगी मोंग अम खक ngasisu उगदौबगी मोंग फक लेरी अदुगा लोजिंग लोयाददि मसे अखोगी हौरकपा मतमदा अखोगी मणिपुर स्टेट सुमांग लीला काउंसिल ना मसि ग्वास तोकदबनी पाइपुना चनम मसि तौगदबनी गा हाइबगी मदुगुम इंस्ट्रक्शन अमा लेखरगसु खरा दोल खरना तौबा खरा तौदबसु यावरगसु जा फैजोम मक्का सेतना तौबसिदि तौदे हाइजरिबा सिगुम्बा मा खरग लोजिंग लोयादा अखोई थौबाल डिस्ट्रिक्ट समाइनगा तौबई वखलोन जोजा मसि करी हाइबिनिंगे मयामदो मसि करी महाउजी करी मानि पिबिनिंगे जोजा अखोगी यामना नुंगाइबो वाफमनी मसी हंजल हंजल नैनदनसु लेखरबा से ngarang nahan muk pangthokriba lila 12 ningtam kumaisida angakpa pangna masigi matangsida launakre sumang lila si tasengbadi ngasi leiriba isai lila haina hainagriba isai lila si tasengbadi mayamna su pahai haibani isai lila koba sumang lila makhaldi leitabani isai yawe ne hek mayamna haijan bibajani masi khoina manipur state sumang lila council na thamjari basi contemporary sumang lila haidana हानगी इसेगा यावरमदब दुलो अंग कोरतालंगना सानरमिबदुना ट्रेडिशनल सुमांग लीला नि हाइना खोइना थंगरगा मोरांग पर्वगुंबा मयामसिना अदो हुजिक लूरिबदी कमाइन तौगेबु मोइना हुजिक तौरिबा अनौब मखलगी लीला असिदती हुजिक हाइरिबा अखोइगी करि हाइतारे हुजिकी लोनजान याबा यादबगी कोनोसि लाकपसिना मरम ओइदना खोइना हाना ग्वास नत्रगा अखोइना अखोइगी कहते राग मचा मा होबगी पोर्शन ओइना लेरमिबसी मसी हुजिकी मतमदा सेहौ इसेना हाइबा सिगी ममांगदना लीला सानगदौरिबा मफम असिदा इरा थौनिगी थौरम ngaliंgai matamda अखोइना मसी मंडली पूजा हाइना कौरमी अदो हुजिकती मसी सानगदौरिबा लीला अदु टेक्ता काइदनबगी पांगथोकपा अखोइगी इरा थौनिगी थौरमनी हाइना अखोइना थमजरे लाइनिंग लाइसोलगा मरी लेनबा पोट अमनेना मसी सिगी पोटसी फी सेटफमदसु तौरिबा मागी मांगसोक फमेनगी लेरिबा थबक अदुदगी ngसाigi madudai ira thongni thorum pangthoiba adu khakta natana kamai toki लीला नुंग वाटलिंगे दसु लीला सानफम सिदैदा इरा थौनिगी थौरम पांगथोकपसि ngaliंgai matamdagi sumang लीला horpodagi चनदुना लाकपनि sum kom thorok करमाइन तोगी मसिगी चनलुन चसिदा हुजिकी सेहौ इसैदुगी मथंगदम फमसक आइना हुजि अखोइना हाइरिबा ngaliंgai matamda sudra ina hainaramba adugi मधुगी मसक्तु मांगसलकबा अदुगा हुजिकी मतमदना ngसाigi तिलिबा मियामबु अमदी ngसाigi ओजा गुरुबु खुरुमजबगी थौरम पोर्शन मटिक अमा मसी खोइ ngaliंगे मतमदा सभाबंदना गुरु बंदना ina हाइनरमबसे मसीगी पोटसी याउद्रगदी होरिन लीला लोइसलको मतमदना खोइना नित्याय पदा नत्रगा जोइ भाइ लौबगी अखोइ हुजिक मतम अनौबा अखोइगी लोनदा सैरोइ सै हैना खोइना मा हापी बसे सिगी पोटसी याउद्रगदी मोइनो हुजिकी दुलीला दु फना यामना नुंगाइना तौरसु अखोइगी मतमगी अनौबा सोफिस्टिकेटेड इंस्ट्रूमेंट मयाम अमा हापचलगसु सुमांग लीलादि ओइद्रे
मागी मरम चतु लोइना काइख्रदि सुमांग लीला ओइररोइ हाइदना मनपुर से सुमांग लीला काउंसिल ना कया खना सेमिनार तौदना मदुगी सेमिनार की एक्सपर्ट कमिटी ने पिरंब रिकमेंडेशन दुगी मतुंग इना अखोइना सुमांग लीला सि मांग हेबे तारे हाइदना मसि याउदबा यारोइना हाइबसे लाइबक्तिबदि सुमांग लीला गी लेरिबे एसोसिएशन सिंगसिना मोइना मदुद कया थवोइदबा कोइगी फेस्टिवल मतमददि दम हापंबा हापत्रगदि डिस्क्वालीफाई तौरकदोरिनिना अरुगा हेक चथोखरकांदा masai moina lojing loya da khungang da anywhere da lila sana ba satpa matam da lila na di show mari loksaluba ahum loksaluba masi nang na bo hona ba da madugi matam du moina sai tension na bo hona ba da tawri bara thoi dri bara heta hapam da bagi keno si leidana ai khoi manipur se chumang la council gi expert committee na hobuli la sana pham chatana madu hapam draga di affiliation kakani lila sana ba satpa ya ba si lila sana ba si thingani hai bagi adoi bhawo yong na changchel ba khongjang ni adubu masrei seida masigi portsibu indadna to vibe se masi aigi maikai dagi di manipur state sumang la council gi maikai dagi haije batare masi yamna indiscipline oiba aduga masagi traditional values masa khangdaba sumang la karino khangdaba akoi sumang la sanarur go horen paisa phangbu du khakta ubani haina thamjage yam ngai wafam sima khangja buzo ja aduga khoi sumang lila se khoi harau kumai ithak irang lom da haigadra masi khoi tongan tongan masing na prikha maya yoksalak pa natraga kari gum gi irang gi lakpa da su ama ta so tainabam oibagumba aduga masino ja khoi langjarba da sumang ama da pung ani pung ama makhai masi dagi hena langjaba na se deba masi da thingjala po ko jalak pa masi gi matang se ja kari haino ja mo to wakhalon ja kari lebi ge masi matang se ta sengbadi masi haire wata thi haidre wangwang bai duni ta sengbadi thingjil ei besina na ai di na hansu kaino da khoi gi sumang la festival gi mathang da mu pangthok pa thoram koi puya mai thabagi thoram du da ai gi mai kai degi manipur se sumang la council gi mai kai degi appeal ma tawje bani print amadi electronic media gi chilina using da so aina khut thilaga ai anga che bani manipur da print amadi electronic media ani sine leitringai da traditional media amo ina sumang lana chau khroba thau dang si yaraga lakhra semwa phamna aduga traditional media sibuna heta thingbiba aduga electronic media amadi print media bu di thingbi da bisi karigino man adu sumang lila bu karai denu bu swais da khoi chauba convention ga darkar lai si kaino bu traditional media si thingmoi do buni free thaduk na thambi ga do buni and then masi bu entertainment khakta oina lo bu di lan gani maram di sumang lila da entertainment yawi chuming a sai sumang lila si theater makhal amani na ma di composite art oiba poti oi adur ko masi di yawi element mayam se koina naina gi ga do buni sumang lila si hek hawdor kon mi te ngasi bhau si daida manipuri sahitya gi seba haijab tare koi gi hujiki anu lon da hairaga na koi gi lon gi seba to bse thogol to ba haitare ne ko koi gi manipur da sahitya parishat lingkhatri ngai dagi sumang lila na manipuri lon gi thogol to dun lai maduge chobu khudam mai bu sumang lila poktri gi mamang da manipur da maite lon gi sei ta ba phangkhidra ba maite lon gi lilam to uba phangkhidra kanda sumang lila na maite lon nei sei shaktana maite lon lila sanaraktana masai gi manipur da chaugraba akoi gi lon gi masai gi thabak si chaukhna bai thabak si sumang lila na torpa khak natana sumang lila si karino haina neina ga dori si ai koina masi gi pamjaba masi gi field si da changselak pa mi moina koina neina ko da phangi ba se kai noi bu sumang lila si di lining laison ga mari leina ba manipur gi koi gi kala sahitya sanskriti hojiki koina masi art culture and literature masi bu yok pa sandok pa chaukul hanba gi thabak tawriba ar miyam de education pibu gi thabak tawriba information pibu gi thabak tawriba akoi gi adugum makal gi ngasai gi theater form amani haiba khak sigi matang sida tongan ba scholar sing na manipur state sumang la council gi akoi gi thijil loising haiba tare ko siga tongna ba kan da takpir ma wafam mayam si puthokna neina ra kan da di sumang la da thingbiri bisi di ai gi wakhan da di thingni basi thingpham thokti na masi thadu asi na thaduk pir ka ni na ina khanjai maram di sumang la si laining lai chul ga mari leina ye sina karmai hairi no masi da ngasai gi si element sing si yauri si koi laining lai son ga mari leinari natra adugi hekta khudam masang khak pira bada khongup tonga sanadri si lila sanadri si laining lai son ga mari leina ba ngai sanaga dor bi mafam je koina laisang amane lo khrabani ngai ira thongnu gi thorum no pangthok khiba ga loina education pi aina hai sikar main pi no bisumang lila na miyam da sok lising amaga sanipan marphu mari gi matam dagi no huji phau pi re education each and every subject si manipur school ga link katri ngai dagi no huji phau si da miyam da koi gi se amakhak hai ge yam pik pot am khak ai hek pokpadagi ima bu palim ko we se khu imung da di sungtam tambirak te ba ado palim ko we se sumang lila na tambirak pani
ꯂꯣꯟ ꯑꯔꯤꯕ ꯃꯌꯥꯝꯁꯤ ꯁꯤꯅꯤ education ꯄꯤꯔꯛꯄ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯏ ꯄꯥꯎ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯀꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯑꯃꯃꯝ ꯇꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯅꯩꯅꯕꯗꯣ ꯍꯥꯏꯅ ꯉꯁꯥꯏ ꯍꯥꯏꯒꯗꯧꯕꯁꯤ ꯌꯥꯝꯅ ꯁꯨꯃꯥꯡ ꯂꯤꯂꯥꯅ ꯇꯧꯔꯤ ꯏ ꯄꯥꯎ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏ ꯃꯁꯤꯒꯤ ꯀꯣꯅꯨꯡꯗꯒꯤ ꯍꯧꯔꯒ ꯂꯩꯀꯥꯏꯒꯤ ꯈꯨꯡꯒꯪꯒꯤ ꯏ ꯄꯥꯎ ꯄꯨꯝꯅꯃꯛꯀꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯡꯕꯨꯁꯤꯅ ꯆꯠꯇꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯄꯥꯎꯁꯤ ꯄꯤꯕꯈꯛ ꯅꯠꯇꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯒꯦꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯗꯃꯁꯤꯔꯤ ꯑꯦꯂꯥꯡꯕꯝ ꯅꯤꯜꯀꯥꯟꯇ ꯃꯅꯥꯛꯇ ꯆꯠꯂꯒ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯖꯩ ꯑꯩꯅ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯃꯥꯡ ꯂꯤꯂꯥꯕꯨ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯌꯥꯅꯤ ꯀꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯑꯩꯅ ꯈꯤꯇꯪ ꯈꯪꯕ ꯌꯧꯗ꯭ꯔꯕꯅꯔꯥ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯃꯥꯅ ꯐꯥꯡꯅꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯌꯥꯅꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎ ꯁꯤꯗꯩꯗ ꯉꯥꯎꯔꯤꯕ ꯅꯪꯅ ꯁꯦ ꯅꯣꯏꯒꯤ ꯔꯦꯗꯤꯑꯣꯗꯣ ꯍꯦꯛ ꯍꯥꯡꯗꯣꯛꯑꯣ ꯑꯌꯨꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯥꯡꯗꯣꯛꯄ ꯅꯣꯏꯒꯤ ꯌꯥꯀꯥꯏꯔꯣꯜ ꯁꯛꯂꯛꯄꯗꯒꯤꯅ ꯍꯣꯔꯦꯟ ꯂꯣꯏꯕ ꯐꯥꯎꯗ ꯔꯦꯗꯤꯑꯣꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯔꯦꯗꯤꯑꯣꯁꯤ ꯅꯣꯏ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯤꯚꯤꯁꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯩ ꯇꯧꯏ ꯍꯦꯛ ꯍꯥꯡꯗꯣꯛꯄꯗꯒꯤꯅ ꯍꯣꯔꯦꯟ ꯂꯣꯏꯕ ꯐꯥꯎꯗ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛꯇꯣ ꯁꯨꯃꯥꯡ ꯂꯤꯂꯥꯅ ꯂꯣꯏꯅ ꯇꯧꯕꯅꯤ ꯈꯕꯔ ꯑꯃ ꯐꯥꯛꯇꯣꯛꯑꯣ ꯌꯦꯡꯉꯣ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕꯐꯥꯎꯒꯤ ꯂꯣꯏ ꯄꯥꯊꯣꯛꯑꯣ ꯌꯦꯡꯉꯣ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯅꯣꯏꯁꯤꯗꯒꯗꯤ ꯀꯅꯥꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯣꯕꯨ ꯍꯥꯏꯔꯁꯨ ꯉꯁꯤꯒꯤ ꯆꯣꯏꯔꯣꯜꯕꯨ ꯍꯥꯏꯔꯁꯨ ꯚꯥꯂꯣꯍꯦꯕꯨ ꯍꯥꯏꯔꯁꯨ ꯑꯗꯨꯕꯨ ꯍꯥꯏꯔꯁꯨ ꯑꯗꯒꯤ ꯑꯦꯅꯤ ꯏ ꯄꯥꯎꯒꯤ ꯃꯇꯥꯡ ꯑꯣꯏꯔꯣ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯇꯥꯡ ꯑꯣꯏꯔꯣ ꯑꯦꯅꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯍꯦꯛ ꯈꯕꯔꯗ ꯌꯥꯎꯔꯤꯕ ꯑꯦꯗꯚꯔꯇꯥꯏꯖꯒꯤ ꯑꯣꯏꯔꯣ ꯉꯁꯥꯏ ꯌꯥꯎꯔꯤꯕ ꯄꯨꯝꯅꯃꯛꯁꯦꯉꯁꯥꯏ ꯃꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯤꯉꯩꯗ ꯁꯨꯃꯥꯡ ꯂꯤꯂꯥꯅ ꯂꯣꯏꯅ ꯇꯧꯔꯒ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅꯅꯤꯅꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯌꯥꯅꯤꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤꯌꯥꯝꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯄꯥꯔꯨꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯩꯅꯔꯨꯕ ꯈꯛꯀꯤ ꯅꯠꯇꯅ ꯂꯤꯂꯥꯁꯤ ꯌꯦꯡꯉꯒ ꯀꯞꯁꯨ ꯀꯞꯄ ꯅꯣꯛꯁꯨ ꯅꯣꯛꯄ ꯉꯁꯥꯏ ꯂꯣꯏꯔꯤꯕ ꯒ꯭ꯌꯥꯟ ꯕꯨꯙꯤ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯉꯁꯥꯏ ꯂꯣꯏꯅ ꯂꯧꯕ ꯌꯥꯔꯕ ꯑꯥꯔꯠ ꯐꯣꯝꯁꯤꯕꯨ ꯊꯤꯡꯕꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯒꯠꯆꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛꯀꯤ ꯇꯝꯃꯛꯏ ꯑꯗꯣ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯑꯗꯨꯝ ꯆꯠꯂꯛꯏ ꯂꯤꯂꯥꯁꯨ ꯑꯗꯨꯝ ꯌꯦꯡꯉꯛꯏ ꯄꯔꯤꯈꯥꯁꯨ ꯑꯗꯨꯝ ꯊꯥꯔꯛꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯤꯂꯥꯁꯤꯗ ꯊꯤꯡꯕꯤꯕꯁꯤꯃꯗꯤ ꯑꯩꯅ ꯂꯤꯂꯥ ꯇꯧꯖꯕꯁꯤꯡꯗ ꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯖꯕꯒꯤ ꯅꯠꯇꯕꯗ ꯃꯈꯣꯏꯒꯤꯗꯤ ꯃꯁꯤ ꯂꯥꯏꯚꯅꯤ ꯃꯣꯏꯒꯤꯁꯨ ꯌꯦꯡꯕꯤꯕ ꯇꯥꯏ ꯍꯣꯏ ꯄꯔꯤꯈꯥ ꯃꯅꯨꯡꯃꯛꯇ ꯍꯦꯛ ꯇꯧꯕꯗꯨꯃꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯄꯔꯤꯈꯥ ꯃꯅꯨꯡꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯑꯗ ꯉꯁꯥꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯊꯤꯡꯖꯤꯟꯕꯤꯔꯨꯕ ꯃꯁꯤꯗ ꯙꯣꯟ ꯁꯥꯏꯗꯝ ꯌꯩꯕ ꯀꯥꯡꯕꯨ ꯕꯦꯟ ꯈꯣꯡꯕ ꯀꯥꯡꯕꯨꯅꯗꯤ ꯍꯦꯛ ꯀꯞꯄ ꯁꯣꯝꯗ ꯉꯁꯥꯏ ꯂꯤꯂꯥ ꯊꯤꯡꯖꯤꯟꯕꯤꯔꯛꯄꯗꯨꯅ ꯂꯤꯂꯥ ꯇꯧꯔ ꯆꯥꯖꯔꯤꯁꯤꯡꯗꯨꯅꯗꯤ ꯍꯦꯛ ꯀꯞꯄ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯌꯦꯡꯉꯨꯔ ꯀꯥꯟꯁꯤꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯖꯔꯒ ꯍꯤꯡꯖꯔꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯣꯝꯗ ꯑꯗꯨ ꯅꯠꯇꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯠ ꯐꯣꯝ ꯃꯌꯥꯝ ꯑꯃ ꯊꯤꯡꯕ ꯌꯥꯗꯗꯅ ꯇꯧꯕꯁꯨ ꯂꯩꯔꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯣꯝꯗꯅ ꯂꯤꯂꯥꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯁꯣꯝꯗ ꯙꯣꯟ ꯁꯥꯏꯗꯝ ꯌꯩꯗꯅ ꯉꯁꯥꯏ ꯇꯧꯔꯛꯄꯗꯨꯗꯤ ꯑꯗꯨꯝ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯂꯩꯕꯒꯨꯝꯕ ꯑꯗꯒꯤ ꯁꯦ ꯚꯥꯄꯣꯕ ꯑꯩꯈꯣꯏ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯣꯏꯅ ꯂꯧꯕ ꯉꯥꯛꯀꯤ ꯅꯠꯇꯕ ꯁꯦ ꯚꯥꯄꯣꯕ ꯂꯤꯂꯥ ꯍꯥꯏꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯂꯨꯍꯣꯡꯕꯗ ꯂꯤꯂꯥ ꯇꯧꯔꯤꯕꯅꯤ ꯁꯣꯔꯥꯠꯇ ꯂꯤꯂꯥ ꯇꯧꯔꯤꯕꯅꯤ ꯁꯝꯕꯁꯔꯤꯠꯇ ꯂꯤꯂꯥ ꯇꯧꯔꯤꯕꯅꯤ ꯑꯗꯒꯤ ꯁꯣꯁꯇꯤꯒꯤ ꯂꯤꯂꯥ ꯑꯗꯒꯤ ꯅꯥꯍꯨꯠꯄꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯒꯨꯟ ꯊꯥꯡꯕꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯇꯧꯔꯝꯃꯤꯕ ꯂꯤꯂꯥꯗꯨ ꯑꯩ ꯉꯁꯤ ꯏꯆꯥꯒꯤ ꯁꯣꯁꯇꯤꯁꯤ ꯑꯊꯤꯡꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯂꯤꯂꯥ ꯑꯃ ꯇꯧꯖꯅꯤꯡꯕꯗꯨ ꯇꯧꯗꯅ ꯇꯣꯛꯈꯤꯕ ꯑꯩꯁꯨ ꯂꯤꯂꯥ ꯇꯧꯅꯤꯡꯕꯗꯨꯗꯗꯤ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯕ ꯖꯥꯠꯅꯤ ꯇꯧꯗ ꯌꯥꯗꯔꯣ ꯊꯥ ꯑꯅꯤꯒ ꯂꯩꯔꯒ ꯍꯣꯏ ꯌꯥꯔꯒꯗꯤ ꯊꯤꯡꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯒꯤꯁꯨ ꯑꯐꯕ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯉꯒ ꯍꯥꯏꯕꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯐꯍꯟꯅꯤꯡꯕꯗꯒꯤ ꯉꯥꯎꯁꯤꯟꯅꯗꯅꯕ ꯑꯗꯨꯁꯨ ꯌꯥꯝꯅꯗꯤ ꯐꯩ ꯍꯥꯏꯕꯕꯨ ꯄꯔꯤꯈꯥꯗꯨ ꯅꯨꯃꯤꯠ 10ꯅꯤꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤ ꯂꯦꯞꯄꯁꯤ ꯀ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯑꯩ ꯄꯥꯝꯖꯩ ꯌꯥꯝ ꯉꯟꯅ ꯊꯤꯡꯖꯤꯟꯕꯤꯕꯁꯤ ꯃꯤꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯕꯨꯗꯤ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯨꯗ꯭ꯔꯕꯅꯤ나 ꯑꯩꯈꯣꯏꯗꯗꯤ ꯀꯩꯝꯇꯕꯨꯗꯤ ꯁꯣꯛꯇꯦꯕꯨ ꯑꯩꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯗ ꯁꯨꯝ ꯌꯥꯎꯖꯕ ꯑꯃ ꯑꯣꯏꯅ ꯃꯁꯤꯗ ꯂꯥꯛꯑꯒ ꯂꯤꯂꯥ ꯇꯧꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯧꯔꯒ ꯆꯥꯎ ꯍꯥꯏꯔꯤꯅꯣ ꯑꯩꯈꯣꯏ ꯀꯩꯗꯧꯔꯒ ꯍꯤꯡꯉꯣ ꯍꯥꯏꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯁꯤ ꯇꯧꯔꯒ ꯍꯤꯡꯖꯕꯅꯤ ꯁꯤ ꯇꯧꯗ꯭ꯔꯗꯤ ꯏꯆꯥ ꯂꯥꯏꯔꯤꯛ ꯀꯔꯝꯍꯥꯏꯅ ꯇꯝꯍꯟꯗꯣꯏꯅꯣ ꯏꯄꯥ ꯏꯃꯥ ꯀꯔꯝꯍꯥꯏꯅ ꯊꯥꯛꯇꯣꯏꯅꯣ ꯑꯩ ꯈꯨꯔꯁꯥ ꯀꯔꯥꯏꯗꯒꯤ ꯇꯧꯗꯣꯏꯅꯣ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯎꯏ ꯃꯁꯤ ꯌꯥꯔꯒꯗꯤ ꯑꯃꯨꯛꯁꯨ ꯍꯟꯅ ꯇꯧꯖꯔꯤꯕ ꯑꯄꯤꯜꯁꯤ ꯌꯥꯔꯒꯗꯤ ꯀꯣꯝꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯃꯁꯤ ꯏꯊꯛ ꯏꯔꯥꯡ ꯑꯣꯏꯅ ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯏꯅ ꯃꯁꯤ ꯂꯧꯕꯤꯗꯕ ꯌꯥꯝꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯦꯗꯤꯌꯥ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯅꯤ ꯏꯖꯨꯀꯦꯁꯟ ꯑꯣꯏꯅ ꯂꯧꯕꯤꯕ ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯌꯥ ꯑꯣꯏꯅ ꯂꯧꯕꯤꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯈꯤꯇꯪ ꯈꯟꯅꯕꯁꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯥꯛꯄꯤꯔꯤꯉꯩꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯥꯔꯠ ꯐꯣꯝꯁꯤꯗ ꯄꯥꯝꯖꯕ ꯅꯍꯥꯁꯤꯡ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯇꯥꯡꯀꯛ ꯁꯝꯅ ꯍꯥꯏꯖꯕꯗ ꯃꯥꯒꯤ ꯒ꯭ꯔꯦꯖꯨꯑꯦꯠꯀ ꯂꯣꯏꯖꯔꯀꯥꯟꯗ ꯃꯍꯩ ꯁꯤꯒꯨꯝꯕꯁꯤ ꯄꯥꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯣꯞꯀꯨꯝꯕ ꯇꯧꯕꯁꯦ ꯃꯁꯤ ꯇꯪꯗꯥꯡꯅ ꯆꯍꯤ ꯑꯃꯒ ꯂꯩꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯅꯒ ꯍꯦꯛ ꯁꯤꯟꯕꯤꯕꯁꯦ ꯃꯁꯤ ꯂꯥꯛꯄꯤꯔꯤꯉꯩꯁꯤꯗ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯂꯝꯁꯤꯗ ꯄꯥꯝꯕꯁꯤꯅ ꯌꯥꯎꯖꯕ ꯌꯥꯅꯅꯕ ꯇꯝꯖꯕ ꯌꯥꯅꯅꯕ ꯑꯗꯨ ꯃꯁꯤꯕꯨ ꯃꯨꯟꯅ ꯈꯪꯕ ꯌꯥꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯋꯥꯛꯁꯣꯞ ꯍꯦꯛ ꯇꯧꯕꯁꯦ ꯃꯁꯤ ꯇꯥꯡꯒꯨꯝꯕ ꯊꯥꯒꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯃꯁꯤ ꯃꯇꯥꯡꯁꯦ ꯀꯔꯤ ꯇꯥꯡꯃꯛꯇꯤ ꯂꯦꯞꯇꯦ ꯑꯣꯖꯥ ꯑꯗꯣ ꯑꯌꯥꯝꯕꯅ ꯃꯁꯤ ꯑꯩꯈꯣꯏ ꯀꯥꯂꯦꯟ ꯁꯨꯇꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯌꯥꯝꯕ ꯇꯧꯏ ꯊꯥ ꯑꯃꯒꯤ ꯋꯥꯛꯁꯣꯞꯅꯤ ꯊꯥ ꯑꯃ ꯍꯥꯏꯕꯁꯤ ꯊꯥ ꯑꯃꯗꯒꯤ ꯈꯔ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯈꯔ ꯂꯩ ꯕꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯁꯨꯇꯤ ꯀꯔꯤ ꯌꯦꯡꯉꯀꯥꯟꯗ ꯑꯗꯒꯤ ꯂꯤꯂꯥ ꯑꯃ ꯍꯦꯛ ꯇꯝꯃꯨꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯈꯔ ꯆꯣꯟꯊꯔꯒ ꯇꯧꯕꯁꯨ ꯌꯥꯎꯏ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯀꯥꯗꯦꯃꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ
ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯉꯁꯥꯏꯒꯤ ꯇꯝꯃꯕ ꯁꯥꯇ꯭ꯔꯁꯤꯡ ꯐꯥꯎꯕ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯣ ꯃꯁꯤ ꯈꯪꯕ ꯃꯇꯝꯗ ꯑꯩꯅ ꯈꯟꯕꯗ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯕꯁꯤ ꯈꯪꯉꯕꯗꯤ ꯑꯥꯔꯠ ꯐꯣꯝꯁꯤ ꯈꯪꯕꯒ ꯂꯣꯏꯅꯅ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯁꯤ ꯃꯁꯛ ꯈꯪꯒꯗꯧꯔꯤ ꯍꯥꯏꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯀꯅꯥꯒꯨꯝꯕ ꯁ꯭ꯀꯣꯂꯥꯔꯅ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯅꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯅꯩꯅꯔꯨ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯏꯂꯤꯃꯦꯟ ꯄꯨꯝꯅꯃꯛꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯌꯥꯎꯏ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯋꯥꯉꯥꯡ ꯁꯉꯥꯡ ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯂꯩꯔꯤꯕ ꯀꯜꯆꯔꯒꯤ ꯀꯩꯅꯣ ꯄꯨꯝꯅꯃꯛꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯌꯥꯎꯗꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤꯁꯤꯗꯗꯤ ꯑꯅꯧꯕ ꯀꯟꯇꯦꯝꯄꯔꯔꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯗꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯣꯏꯔꯥꯡ ꯄꯔꯕꯒꯨꯝꯕ ꯌꯦꯡꯉꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯃꯣꯏꯔꯥꯡ ꯄꯔꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯑꯗꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯄꯨꯝꯅꯃꯛ ꯉꯁꯥꯏꯒꯤ ꯌꯨꯝꯕꯥꯜꯂꯣꯟꯗꯒꯤ ꯍꯧꯔꯒ ꯍꯦꯛ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯂꯣꯜ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯌꯥꯎꯕꯅꯤꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯈꯪꯉꯕꯗꯤ ꯑꯩꯅ ꯈꯟꯕꯗ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯁꯤ ꯈꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯂꯥꯏꯐ ꯇꯥꯏꯝ ꯄ꯭ꯔꯁꯤꯗꯦꯟ ꯂꯦꯡꯕꯤꯔꯛꯇꯅ ꯑꯗꯨꯒ ꯁꯤꯒꯨꯝꯂꯕ ꯗꯥꯏꯃꯟꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯍꯥꯟꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯀꯣꯂꯥꯕꯣꯔꯦꯁꯟ ꯋꯤꯠ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜ ꯑꯗꯨꯒ ꯂꯣꯏꯖꯤꯡ ꯂꯣꯌꯥꯁꯤꯗ ꯄꯨꯊꯔꯛꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯤꯔꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯨꯞꯅ ꯂꯤꯂꯥ 5 ꯌꯦꯡꯕ ꯌꯥꯅꯅꯕꯒꯤ ꯁꯤꯒꯨꯝꯕ ꯁꯤꯟꯖꯔꯤꯕ ꯗꯥꯏꯃꯟꯒꯤ ꯑꯍꯥꯟꯕ ꯑꯗꯣ ꯁꯤꯒꯨꯝꯂꯕ ꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯑꯣꯖꯥꯒꯤ ꯋꯥꯔꯣꯜ ꯈꯔ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯂꯤꯁꯅꯔꯁꯤꯡꯗ ꯇꯥꯍꯟꯕꯤꯕꯁꯤꯒꯤꯗꯃꯛ ꯑꯣꯖꯥ ꯍꯟꯅ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯕꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ